October tha asi Chandel jila gi oina yamna maru oiba tha amani maramdi jila asi chingi jila lomina namna taba mafam oiba maduda tha asina law lokpagi natraga phau hairana chingba mahi lokpagi nungaiba matam oibagi mathakta district asida tariba jati furup sing ayambana makoi gi chana lonchatta harvesting festival gi palan pangthokpagi ritu amani panba yai madudi ngasigi numit haibadi October 16 asi hairiba kumhai palan sing asi pangthokpaga mari leinana mahusagi oiba chahi khudingi oina district holiday amasu oiribani Bharat sin thungna mamang thadagi hauraga chayol ani hena chathakiba swasta hi seva campaign district administration Chandel gi midiyang makhada jila asida lairiba departments amadi institutions tongan ba kharaga khusamnaraga mass cleanliness drive jila asigi akhanaba mafam kharada pangthoki October ani dasu Gandhi Jayanti Day 2023 Social Service Haiba Hiramgi Makhada District Sports Complex Chandel Christian da Jila Asigi Deputy Commissioner Sri Mayanglangbam Rajkumar gi Luching Makhada District Police District Level Officers 8 Manipur Rifle 21 Assam Rifle Amadi District Sports Association Chandel gi Luching Liansing Yauna Sports Complex Asibu Lunana Thambagi Pandamda Sengdok Sengjingi Thorom Amasu Paksana Pangthoki Aspirational Block Program gi Makhada Jila Asigi Chokpi Karong Block pu lakliba chahi kharagi manungda Aspirational Block ama oihanba ngamnabagi maru oiba pandamda District Administration na sinduna Observation of Aspirational Block Program Sankalp Sapta Chayolamagi oina tha asida pangthoki Numit tarini pangthokpa Sankalp Sapta Program ga mari leinana District Health Society Chandel nasu Haudok Thoram ama oina Chokpi Karongi Community Health Center da Health Mela ama aduga makha tarakpa numit singda ICDS PHED Education Agriculture Skill Development Financial Sector amasung atai department singna maru oiba thoram kaya pangthokhrabagi matungda program asigi loisin thoram samavesh samaro ga mari leinana DC Chandelna chair loduna block asigi makhada thabak tawriba block level officers amadi staff kaya yauna review meeting amasu phamki aspirational block program asi India gi 329 districts tagi khangat khraba 500 aspirational block singda sothakraba block amabu awangba thakta pukhatnabagi pandamda lokhatpa Bharat Sarkar gi thauda amani Chandel Forest Division na sinduna humpu mapan lak suba Wildlife Week palangi saruk ama oina our wildlife our pride haibegi hiram makhada jila asigi Maha Union Higher Secondary School da tongan ba school taragi mahirol chani gi mathakna saruk yaduna lamlaki sa uchek singa mari leinana spot painting essay writing amadi slogan writing competition ama pangthoki palan siga mari leinana N Munal Meitei ACF Chandel na haikibada wildlife sing asi sorna miyoibada piba khwaidagi fajaba amadi mamal yamba khudol amani lamlaki sa uchek singbu kanbada ekhoi mipum khudingmak maru oina chingda khundariba ichilinaw singna achouba thodang lobinaba appeal su tauki Manipurda khundariba tongan ba furupki mahirol singna magi khenaba thamdana amatta oina mahi masing tamliba Chandel gi Jawaharlal Novodaya Vidyalaya Unity in Diversity gi paujil piba cultural show cum interactive program ama jila asigi liwa khulenda leiba school gi common hall da tha asida pangthoki thoramadуда school asida mahi tamliba satra singna tongan ba magi jati gi nat ki oiba cultural show amasu utki thoramasi pangthokpagi matangda JNV Chandel gi principal Dr. Amarsan Sankhilna haikibada hojik Manipur da thokliba kanglupi urang manung asida ngasi phawba school asida furupki khenaba thamdana mahirol singbu takpi tambiduna amatta oina mahi tamli haibadu miyamda paujel pinaba pangthokpa thoramni haiki mahakna makha taraduna haikibada santigi paujel puba thoram asina maram oiraduna Manipurda mahusagi punsida hanjin hanbada mateng panglagani loinana state asida thokliba irang asi loisenbada education na achouba thodang ama louba mathau tai maram asina asigumba irang asida kanagumba furup natraga miyoi amatana education sector asibu konsinbidaduna maning tamna mahirol singbu mahi masing tamba phanghanbiyu Bharat amadi Manipur lengak nasu athuba matamda mahusagi punsida hanjillaknaba honabiyu haina appeal su tauki